Moses tapna khumai na baidori thaklaga ngaukiba ama shauraga fudarakpa ama mayamdu thongba loirakpada Rogerna tama mahau yengo Jacobsu matum ama lauraga mahau yengi tum kitang thau yamdi thauno Lina oi tamo Jacob phone lakpaduda mafamdudagi hogalaga ka amada lai bye Andy na paum tarba kai paulege thoibido nupi police na phakabane Jacob ngakna ai khoina chingnabadu chumaba chingnaba nate bai taseng labane adudi kamdau tare kamaina kaidi farino makoigi plan se thoibi thadoga nambu phanba shine ma kidne tawre haraga kidobugi amu thadore nushine aduga yam lemna amu hospital da chatlerame adagi fabane wahang pang tawbada luchingba duna lambu phanaba tatana hareena tame Jacob sounding bana loire fare ai laknaba tawge hoi ai gi thobudi nate adubu ai thoibige warisana ba pame Andy na yoshilo mayamgi langda tudringeda apama tahoro rabai nupi angangda adugumba ludabali chacha tawba Jacob nate as khangida laknabane fare thamage phone du thamkibaga Jacob na abe amta thoro oi tamo mayam maraktuda abem oina kauthukibatuda Roger di tumina no ami Jacob na abem kauribadu ategi natte yumsigi asengba mapudi abem su oidoribani na Jackson na wa khara sinaramge khanbagi kaujabani tamo kai aise kudaksida thaba machete yadre kai gumba tengadi aikoi tonse noida leminarmo hoi yai tamo thengda oirati aikoi da ngase dum lecture sano lekpuri yaroi baba yumda masangam modabane hoi tamo ada aina haidushe yu thakpa khotpa yaro hayo ngaurabanina nupanina jaja taropa yai makoi bu pate habanate nupa aishidi nupani fare aina nangonda sinarise maram leibine maramda aujik haidrasu kona khangakani abem adu harakpadaki haife nokjai oi tamo chaba loiraga makoi halan kharge abemna nokphe tawrakpaduda Jacob su nokjai nokliba singdugi artradi tongan bangaktane haibasi makoi ani fau khangjaba nate tamo chalukige ko oi tamo Jacob chatkri abem su Jacob na chatkibadu yengduna momo nokjawi nokmi amuk changlakpaduda Roger na ses yade ko nokfe ka tawi ko nokpe yadro yaida Rocky na nangna nokpa aina kappa nangna kappa aishu kappa Lina pakte da ko shaida abem du tongi manakta phamai tonna thamudi abem mayam tana bahari tamoda thaba aruba machate yadabagi chatkre ado noi tamo chatkre na kushirasi tawnuko yu thakpaga yaroi aidi haidokani ton pakhatna as ai kai tamo se ngau chalo thengla adi kamai dawduba aidi yumda baba su hospital dagi putharakpada ngaidi pakat ka noi bema ai khoi da leira mo hairama bane ma laga thingena Roger na shida dum leir shu yaki dorage ton Roger na hairibadu tasina da ngai bhai adudi chalase ai mathai am sai
ꯔꯣꯖꯔꯅ ꯀꯩꯅꯣ ꯆꯥꯛ ꯆꯥꯈꯤꯁꯦ ꯅꯕꯨꯛ ꯑꯗꯨꯌꯥꯝ ꯂꯨꯏꯗꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯀꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯇꯣꯟ ꯄꯩꯔꯞꯅ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯕ ꯇꯧꯗꯕ ꯅꯪꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯑꯦ ꯃꯔꯨꯞꯁꯤꯡꯗꯨ ꯅꯣꯛꯊꯣꯔꯛꯏ ꯅꯪ ꯍꯥꯏꯁꯦ ꯑꯩꯁꯦ ꯌꯥꯝ ꯑꯣꯛꯇꯕꯒꯤ ꯇꯥꯏꯞꯅꯤꯅꯦ ꯑꯕꯦꯝꯅ ꯑꯁ ꯌꯥꯔꯦꯗ ꯅꯣꯏꯅꯤꯁꯤꯗꯤ ꯔꯣꯀꯤꯅ ꯊꯝꯃꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯔ ꯈꯔ ꯊꯛꯑꯅꯤ ꯅꯣꯏꯅꯤꯁꯨ ꯊꯛꯀꯦꯔꯣ ꯑꯕꯦꯝꯅ ꯍꯥꯏ ꯋꯥꯊꯤ ꯉꯥꯡꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯅꯣꯏ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕꯅꯦ ꯔꯣꯖꯔꯅ ꯑꯁ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯌꯨꯁꯤꯕꯨ ꯅꯤꯁꯥꯔꯣ ꯑꯕꯦꯝꯅ ꯌꯨꯗꯣ ꯅꯤꯁꯥ ꯅꯠꯇ꯭ꯔꯗꯤ ꯆꯉꯥꯡꯂꯣ ꯔꯣꯖꯔꯅ ꯑꯣ ꯍꯤꯗꯥꯛꯅꯤ ꯍꯤꯗꯥꯛ ꯑꯣꯏꯅꯤ ꯌꯥꯝ ꯑꯣꯏꯅꯤ ꯀꯥꯟꯅꯗꯦ ꯇꯣꯟ ꯑꯩꯈꯣꯏꯅꯤꯒꯤ ꯑꯦꯟꯖꯥꯡꯗꯣ ꯈꯥꯏꯗꯣꯔꯛꯑꯣ ꯀꯥꯏꯗꯅꯣ ꯆꯥꯖꯧꯔꯒꯦ ꯑꯁ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯀꯩꯅꯣ ꯌꯥꯝ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕ꯭ꯔꯣ ꯑꯣ ꯆꯥꯅꯤꯡꯉꯤ ꯅꯌꯨꯝ ꯄꯥꯜꯂꯒ ꯉꯟꯇꯥꯅ ꯇꯣꯉꯥꯟ ꯆꯥꯗꯧꯔꯤꯕ ꯅꯨꯄꯤꯅꯤ ꯅꯪ ꯐꯔꯦ ꯀꯩꯅꯣ ꯔꯣꯖꯔ ꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯇꯣꯟ ꯌꯥꯝ ꯂꯥꯟꯅꯁꯨ ꯂꯧꯅꯨꯗ ꯅꯨꯄꯤ ꯑꯃꯠꯇꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕ ꯄꯥꯈꯪꯅꯦ ꯊꯃꯣꯏꯁꯦ ꯍꯟꯇ꯭ꯔꯤꯛꯍꯜꯂꯤꯌꯦ ꯊꯥꯖꯗ꯭ꯔꯒ ꯈꯣꯏꯅꯔꯒ ꯈꯪꯅꯤ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯑꯕꯦꯝꯁꯨ ꯋꯥꯟꯊꯒꯩ ꯅꯣꯛꯆꯩ ꯇꯣꯟꯁꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯅꯣꯛꯊꯣꯔꯛꯏ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯆꯥꯛ ꯄꯨꯔꯛꯏ ꯃꯈꯣꯏ ꯄꯨꯂꯞ ꯔꯥꯎꯟ ꯐꯝꯂꯒ ꯆꯥꯛꯇꯨ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯨꯄꯤ ꯃꯥꯡꯗ ꯊꯛꯄꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯅꯤ ꯃꯥꯡꯈꯤ ꯍꯟꯖꯤꯜꯂꯛꯄꯒ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯈꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯣꯟꯅ ꯂꯣꯟꯅ ꯆꯤꯡꯉꯨꯔꯒ ꯆꯪꯉꯛꯏ ꯔꯣꯖꯔꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯑꯕꯦꯝꯅ ꯌꯨ ꯊꯛꯎꯏꯔꯥ ꯑꯁ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯊꯣꯛꯏꯕ ꯃꯄꯥꯟ ꯊꯣꯛꯎꯕꯅꯦ ꯀꯔꯤꯅꯣꯅꯦ ꯃꯄꯥꯟꯗ ꯀꯩꯗꯧꯔꯤꯕ ꯑꯁ ꯑꯣ ꯁꯤꯁꯤ ꯍꯥꯜꯂꯨꯕ ꯃꯌꯥꯝꯗꯣ ꯍꯟꯗꯛꯁꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯑꯗꯨꯕꯨ ꯑꯕꯦꯝꯗꯤ ꯅꯣꯛꯇꯦ ꯐꯩ ꯐꯩ ꯌꯨ ꯊꯛꯑꯝꯃꯗꯤ ꯑꯩꯗꯤ ꯍꯥꯏꯗꯣꯛꯀꯅꯤꯌꯦ ꯔꯣꯖꯔꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯨꯄꯥꯅ ꯄꯥꯝꯕꯤꯅꯕ ꯍꯥꯏꯗꯅ ꯅꯨꯄꯥꯒꯤ ꯃꯤꯆꯪꯒ ꯆꯪꯒꯅꯣ ꯀꯅꯥ ꯈꯪꯅꯤ ꯃꯥꯁꯨ ꯌꯨ ꯊꯛꯅꯤꯡꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯐꯔꯛ ꯇꯥꯕꯒꯤ ꯂꯣꯟꯅ ꯊꯛꯄ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯅꯪ ꯂꯣꯏ ꯄꯥꯜꯂꯣꯍꯦ ꯄꯥꯟꯗꯣꯏꯅꯦ ꯄꯥꯟꯗꯣꯏꯅꯦ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯐꯝꯕ ꯍꯧꯔꯦ ꯔꯣꯖꯔꯁꯨ ꯃꯥꯒꯤ ꯄ꯭ꯂꯦꯠꯇꯨ ꯄꯥꯏꯔꯒ ꯏꯔꯤꯛꯇ ꯍꯟꯗꯣꯛꯍꯦ ꯑꯩꯒꯤ ꯖꯒꯥꯅꯤ ꯅꯝꯕꯔ ꯊꯥꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯊꯥꯗ꯭ꯔꯁꯨ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯏꯔꯤꯛꯇꯨ ꯈꯔ ꯂꯩꯁꯤꯟꯈ꯭ꯔꯦ ꯔꯣꯖꯔꯗꯨ ꯇꯣꯟꯒ ꯊꯪꯅꯅ ꯐꯝꯃꯤꯟꯅꯩ ꯃꯌꯥꯝꯗꯨ ꯆꯥꯕ ꯍꯧꯅꯔꯦ ꯔꯣꯖꯔꯗꯤ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯕꯅꯤꯅ ꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩ ꯑꯔꯦꯝꯕ ꯄꯤꯖꯔꯣꯏꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤꯀꯣ ꯇꯣꯟ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯏ ꯔꯣꯖꯔꯅ ꯃꯇꯣꯡ ꯐꯖꯕ ꯈꯜꯂꯒ ꯇꯣꯟꯒꯤ ꯃꯈꯨꯠꯇ ꯍꯥꯞꯄꯤꯔꯝꯃꯤ ꯇꯣꯟ ꯆꯥꯛꯇꯨ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯥꯡꯅꯔꯤꯕ ꯃꯇꯥꯔꯣꯏ ꯑꯕꯦꯝꯒꯤ ꯄ꯭ꯂꯦꯠꯇꯨ ꯂꯧꯔꯒ ꯃꯥꯒꯤꯗꯨꯒ ꯑꯣꯟꯊꯣꯛꯅꯩ ꯑꯕꯦꯝꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯔꯣꯖꯔꯅ ꯑꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯍꯥꯞꯄꯤꯔꯒ ꯇꯣꯟꯅ ꯅꯨꯄꯥꯅ ꯄꯥꯏꯕ ꯄꯣꯠ ꯆꯩ ꯑꯩ ꯆꯥꯗꯦ ꯍꯥꯞꯄꯛꯀꯅꯣ ꯅꯈꯨꯠ ꯅꯁꯥꯅꯦꯅ ꯁꯦꯡꯅ ꯍꯥꯝꯃꯦꯁꯨ ꯈꯪꯗꯦ ꯍꯥꯝꯗꯦꯁꯨ ꯈꯪꯗꯦ ꯔꯣꯖꯔ ꯉꯛꯅ ꯀꯩꯅꯣ ꯑꯩꯕꯨ ꯊꯤ ꯀꯣꯠꯂꯨꯕꯒꯤ ꯇꯥꯏꯞꯇ ꯈꯨꯠ ꯍꯥꯝꯃꯒꯅꯤ ꯆꯥꯏꯁꯦ ꯅꯪꯅ ꯈꯨꯠ ꯍꯥꯝꯕꯗꯣ ꯑꯩ ꯎꯍꯧꯗꯦ ꯑꯗꯨꯅ ꯇꯨꯀꯠꯆꯩꯑꯕ ꯑꯦ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯇꯨꯀꯠꯆꯆꯧ ꯃꯇꯝ ꯑꯃꯗ ꯈꯪꯂꯛꯈꯤꯅꯤ ꯃꯣꯁꯦꯁꯅ ꯉꯥꯎꯔꯤ ꯀꯩꯅꯣ ꯈꯪꯗꯣꯏꯁꯦ ꯂꯤꯅ ꯂꯨꯈꯝꯗ ꯁꯦꯠ ꯊꯥꯔꯛꯏ ꯅꯠꯁꯤꯕꯨꯡꯗꯣ ꯇꯨꯃꯤꯟꯅ ꯆꯥꯎ ꯍꯦꯔꯥ ꯀꯩꯅꯣ ꯍꯪꯕꯅꯤꯗ ꯕꯣꯔꯤꯁꯅ ꯅꯨꯄꯤ ꯌꯥꯎꯔꯤ ꯈꯔ ꯂꯦꯝꯅꯁꯦ ꯔꯣꯖꯔꯅ ꯐꯔꯦ ꯐꯔꯦ ꯇꯨꯀꯠꯆꯔꯕꯅꯤꯅ ꯍꯥꯞꯆꯔꯔꯣꯏ ꯑꯕꯦ
ꯅꯪꯗꯤ ꯇꯨꯀꯠꯆꯗ꯭ꯔꯣ ꯑꯩꯅ ꯄꯥꯏꯔꯨꯕꯗꯣ? ꯑꯕꯦꯝꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯆꯥꯔꯣ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯇꯣ ꯑꯗꯨꯅꯤ ꯒꯨꯗ, ꯁꯤꯅ ꯌꯥꯝ ꯅꯥꯟꯕꯒ ꯁꯥꯔꯗꯅ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯇꯨꯀꯠꯆꯕꯤꯗꯦ, ꯅꯪꯒꯤ ꯑꯊꯣꯔꯛꯄ ꯐꯥꯎ ꯆꯥꯕꯤꯒꯦ ꯍꯥꯏꯅꯦ꯫ ꯇꯣꯟꯅ ꯑꯣ ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏ ꯑꯁꯦꯡꯕꯩꯅꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯇꯣꯟ ꯑꯗꯨ ꯍꯥꯏꯔꯒ ꯑꯣꯛꯇꯨ ꯃꯇꯨꯝ ꯑꯃ ꯃꯆꯤꯟꯅ ꯆꯨꯞꯊꯣꯛꯏ꯫ ꯁꯦ ꯆꯥꯔꯣ꯫ ꯔꯣꯖꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯣꯛꯇꯨ ꯂꯧꯔꯒ ꯆꯥꯈꯤ꯫ ꯑꯗꯒꯤ ꯈꯔ ꯍꯪꯒꯣꯏ ꯀꯟꯕ ꯏꯔꯤꯛꯇꯨ ꯃꯆꯤꯟ ꯃꯦꯜꯂꯒ ꯍꯧꯒꯠꯈꯤ꯫ ꯃꯍꯩ ꯃꯥꯒꯤ ꯄ꯭ꯂꯦꯠꯁꯤꯡꯗꯨ ꯄꯥꯏꯔꯒ ꯀꯥꯏꯗꯅ ꯆꯦꯟꯅꯈꯤ꯫ ꯑꯕꯦꯝꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯔꯣꯖꯔꯅ ꯅꯆꯤꯟꯗꯨꯗ ꯑꯃ ꯂꯧꯔꯒ ꯎꯝꯃꯣ, ꯑꯩꯒꯤ ꯆꯤꯟꯅ ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯂꯧꯔꯒ ꯆꯥꯕꯤꯒꯦ꯫ ꯑꯕꯦꯝꯅ ꯑꯁ ꯔꯣꯖꯔ, ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ꯫ ꯑꯗꯨꯐꯥꯎ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯄꯤꯒꯦ ꯁꯤꯅꯤ ꯑꯩꯗꯤ꯫ ꯇꯣꯟ ꯃꯇꯥꯔꯣꯏꯗ ꯁꯥꯎꯔꯞꯅ ꯃꯇꯨꯡꯗ ꯑꯩ ꯍꯧꯔꯛꯀꯅꯨ ꯚꯥꯏ꯫ ꯑꯕꯦꯝꯅ ꯑꯁ ꯚꯥꯏ ꯅꯪꯁꯤꯗꯤ ꯁꯥꯎꯔꯅꯨ, ꯆꯥꯛꯇꯨ ꯆꯥꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ꯫ ꯔꯣꯖꯔꯅ ꯌꯥꯔꯣꯏ ꯆꯠꯄ, ꯇꯥꯃꯣ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯂꯩꯒꯗꯕꯅꯦ꯫ ꯇꯣꯟ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯤꯇꯪ ꯆꯥꯔꯒ ꯁꯠ ꯂꯣꯏꯁꯤꯜꯂꯣ, ꯀꯣꯟꯁꯦ ꯐꯦꯡꯕꯤꯔꯝꯃꯒꯦ꯫ ꯔꯣꯖꯔꯅ ꯏꯁ ꯌꯥꯔꯦꯉꯣ, ꯐꯦꯡꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏ ꯃꯌꯥꯝ ꯂꯩꯁꯦ, ꯐꯦꯡꯖꯅꯤ꯫ ꯁꯨꯝꯕ ꯆꯥꯗꯕ ꯃꯈꯣꯏꯅ ꯐꯦꯡꯕ ꯍꯩꯅꯔꯣꯏꯌꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯀꯩꯝꯇ ꯇꯧꯍꯜꯂꯣꯏꯗ, ꯃꯍꯥꯔꯥꯅꯤꯗꯧꯅ ꯊꯝꯕꯤꯅꯤ꯫ ꯄꯥꯝꯖꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯁꯛꯇꯨꯒ꯫ ꯑꯣꯏ ꯐꯖꯕꯅꯤꯗ, ꯅꯨꯡꯁꯤꯅ ꯌꯦꯡꯉꯣ, ꯈꯨ ꯀꯥꯝꯕꯒ ꯌꯦꯡꯂꯗꯤ ꯀꯥꯏꯗꯤ ꯐꯖꯅꯦꯒꯦ꯫ ꯃꯌꯥꯝꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯃꯟ ꯔꯨꯝꯗ ꯄꯨꯂꯞ ꯐꯝꯃꯤ꯫ ꯔꯣꯖꯔꯅ ꯚꯥꯏ ꯈꯥꯏꯅꯔꯁꯦ꯫ ꯃꯔꯨꯞꯁꯤꯡꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯍꯣꯏ ꯚꯥꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯑꯕꯦꯝ, ꯇꯣꯟ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯕꯦꯝꯒ ꯇꯣꯟꯒꯅ ꯍꯣꯏ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯀꯁꯇꯗꯤ ꯑꯗꯨꯗ ꯖꯦꯀꯣꯕ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯄꯨꯂꯤꯁꯀꯤ ꯂꯤꯆꯩ ꯈꯔ ꯆꯥꯈꯤꯕꯒꯤ ꯃꯆꯤꯟꯒꯗꯨ ꯏ ꯇꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯆꯤꯌꯔ ꯑꯃ ꯂꯧꯔꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯐꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕ ꯑꯣꯏꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯃꯤꯠꯇꯨ ꯉꯥꯏꯍꯥꯛ ꯎꯏꯁꯤꯟꯗꯨꯅ ꯍꯧꯈꯤꯕ ꯃꯌꯥꯝꯗꯨ ꯎꯔꯛꯏ꯫ ꯑꯗꯒꯤ ꯖꯦꯀꯣꯕ ꯑꯁꯥꯎꯕ ꯐꯥꯎꯔꯛꯏ꯫ ꯅꯪ ꯂꯥꯜꯍꯧꯕ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯌꯥꯔꯦꯀꯣ? ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯇꯞ ꯇꯥꯔꯛꯏ꯫ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯑꯀꯟꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯣꯟꯅ ꯄꯣꯛꯄꯤꯔꯝꯕ ꯑꯩꯁꯦ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯄꯤꯔꯣ, ꯑꯗꯨꯕꯨ ꯃꯁꯤ ꯃꯊꯪꯗꯤ ꯈꯪꯕꯤꯌꯣ, ꯏꯁꯥꯅ ꯄꯥꯝꯗꯅ ꯌꯥꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯏ ꯍꯥꯏꯕꯁꯤꯗ꯫ ꯊꯣꯏꯕꯤ, ꯅꯁꯥꯒꯤ ꯐꯤꯔꯦꯞꯇꯤ ꯅꯁꯥꯅ ꯂꯧꯒꯗꯕꯅꯦ꯫ ꯃꯤꯅ ꯅꯪ ꯊꯥꯛꯄꯤꯕ꯭ꯔꯥ? ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯍꯣꯜꯂꯤꯔꯣ? ꯊꯣꯏꯕꯤ ꯀꯞꯅ ꯀꯞꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯖꯦꯀꯣꯕꯅ ꯅꯪ ꯃꯌꯥꯝ ꯃꯥꯡꯗ ꯁꯔꯦꯟꯗꯔ ꯇꯧ꯫ ꯑꯦꯛꯁꯇ꯭ꯔꯤꯃꯁ ꯑꯣꯏꯗꯕ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯅꯝꯗꯨꯅ ꯑꯣꯏꯍꯜꯂꯒ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯍꯣꯏ, ꯅꯪ ꯑꯦꯛꯁꯇ꯭ꯔꯤꯃꯁ ꯅꯠꯇꯦ, ꯃꯣꯗꯔꯦꯠꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯁꯥꯅ ꯌꯥꯖꯧ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯦ ꯖꯦꯀꯣꯕ꯫ ꯅꯆꯤꯟ ꯊꯤꯅꯣ, ꯑꯩꯕꯨ ꯍꯥꯠꯅꯕ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯊꯧꯔꯥꯡ ꯌꯥꯎꯔꯤꯕꯅꯦ, ꯃꯗꯣ ꯑꯩ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯅꯍꯥꯟꯅ ꯍꯥꯠꯄ ꯌꯥꯔꯦ, ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯒꯦ꯫ ꯅꯪꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯃꯤꯀꯨꯞ ꯐꯥꯔꯣꯏ꯫ ꯍꯣꯏꯅꯦ, ꯃꯤꯀꯨꯞ ꯐꯥꯔꯣꯏ, ꯑꯗ ꯀꯩꯒꯤ ꯍꯥꯠꯇ꯭ꯔꯤꯕ? ꯍꯤꯡꯅ ꯂꯨꯆꯤꯡꯕꯗ ꯁꯤꯟꯅꯕ ꯄꯥꯝꯕꯩ ꯅꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩ ꯁꯤꯔꯗꯤ ꯅꯪꯁꯨ ꯁꯤꯔꯦꯗꯅ, ꯑꯗꯨ ꯀꯤꯕꯩꯔꯥ? ꯊꯣꯏꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ, ꯑꯗꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯅꯪꯗꯤ
ꯅꯪꯗꯤ ꯃꯤ ꯃꯥꯟꯕ ꯈꯛꯇ ꯑꯣꯏꯔꯝꯃꯦ. ꯍꯣꯏ, ꯃꯤ ꯃꯥꯟꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ. ꯁꯤꯗꯤ ꯑꯩꯗ ꯅꯠꯇꯦ, ꯅꯪꯁꯨꯅꯤ. ꯌꯦꯡꯕꯗ ꯊꯣꯠꯅꯧꯏ, ꯊꯕꯥ ꯇꯕꯥꯔꯗꯅ. ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯍꯨ ꯆꯦꯜꯂꯤꯕꯗꯣ ꯑꯩ ꯈꯛꯇꯅ ꯈꯪꯉꯤ. ꯇꯣ, ꯑꯩ ꯈꯪꯕ ꯋꯥꯔꯦ. ꯇꯣ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯊ꯭ꯋꯥꯏꯗ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯅꯁꯥꯅ ꯌꯥꯅ ꯁꯔꯦꯟꯗꯔ ꯇꯧ. ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ. ꯑꯩꯈꯣꯏꯅ ꯅꯪ ꯍꯥꯟꯅ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯣꯏ. ꯅꯪꯒꯤ ꯄꯦꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯍꯣꯏ, ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯔꯒꯦ. ꯑꯗꯨꯕꯨ ꯖꯦꯀꯣꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ? ꯏꯐꯝꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩ ꯃꯆꯦꯠ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯦ. ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯇꯝꯗ ꯅꯪꯉꯣꯟꯗꯒꯤ ꯈꯪꯈꯤꯕꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ. ꯑꯗꯨꯕꯨ ꯌꯦꯛꯅꯕꯒꯤ ꯏꯍꯨꯜ ꯑꯗꯨꯁꯨ ꯅꯐꯝꯗꯒꯤ ꯈꯪꯈꯤꯕꯅꯤ. ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯎꯠꯂꯔꯣꯏꯒꯦ. ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯔꯕꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯐꯔꯁꯤ ꯇꯧꯕꯤꯌꯨ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯒꯦ. ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯍꯥꯏꯕꯁꯦ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ. ꯃꯗ ꯂꯣꯒꯤ ꯋꯥꯡꯃꯅꯤ. ꯍꯣꯏ, ꯑꯩ ꯈꯪꯉꯤ, ꯂꯣꯒꯤ ꯋꯥꯡꯃꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯣ. ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ. ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ. ꯃꯈꯣꯏꯒ ꯍꯥꯟꯅ ꯇꯤꯝ ꯄꯨꯜꯂꯝꯕꯁꯤꯡꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠ ꯅꯩꯕ, ꯆꯣꯞꯄ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ. ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ. ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ. ꯁꯔ, ꯄꯨꯜꯂꯤꯕꯁꯤ ꯂꯧꯊꯣꯛ. ꯐꯅꯤ ꯁꯔ. ꯊꯣꯏꯕꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ. ꯖꯦꯀꯣꯕꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤ. ꯂꯥꯛꯑꯣ. ꯊꯣꯏꯕꯤꯗꯤ ꯖꯦꯀꯣꯕꯀꯤ ꯂꯝꯆꯠꯇꯨ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯀꯥꯏꯗꯅꯣ? ꯋꯥ ꯉꯥꯡꯅꯣ, ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯃꯍꯩ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ. ꯖꯦꯀꯣꯕꯅ ꯊꯣꯏꯕꯤꯕꯨ ꯄꯨꯊꯣꯛꯑꯒ ꯊꯣꯛꯈꯤꯕꯗꯨꯁꯨ ꯎꯍꯧꯕ ꯌꯥꯎꯏ. ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯪꯂꯨꯗꯦ. ꯃꯔꯝꯗꯤ ꯑꯊꯧꯕꯁꯤꯡꯗ ꯄꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯦꯋꯥꯔꯗ ꯑꯗꯨ ꯁꯨꯞꯅꯒꯤ ꯃꯅꯤꯄꯨꯔꯗ ꯖꯦꯀꯣꯕ ꯈꯛꯇꯅꯤ ꯐꯪꯈꯤꯕ. ꯑꯗꯨꯅ ꯃꯥꯕꯨ ꯃꯌꯥꯝꯅ ꯃꯁꯛ ꯃꯒꯨꯟ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯖꯦꯀꯣꯕꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯀꯥꯔꯗ ꯇꯣꯡꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯖꯦꯀꯣꯕꯅ ꯄꯨꯂꯤꯁ ꯑꯃꯗ ꯋꯥꯐꯝ ꯈꯔ ꯂꯣꯟꯅ ꯁꯥꯟꯅꯔꯝꯃꯤ. ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯔ ꯑꯗꯨ ꯀꯥꯈꯠꯂꯒ ꯊꯧꯕ ꯍꯧꯔꯛꯏ. ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ. ꯉꯛꯄꯗꯁꯨ ꯂꯣꯏꯔꯦ. ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯏ. ꯀꯔꯝꯅꯗꯤ ꯐꯥꯎꯔꯣꯏ? ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯖꯦꯀꯣꯕꯅ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯂꯣꯏꯅ ꯐꯥꯎꯔꯝꯃꯤ. ꯅꯨꯡꯗꯥꯡꯗꯨ ꯄꯨꯡ 9 ꯍꯦꯜꯂꯕꯅꯤ. ꯀꯗꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯒꯩ ꯄꯨꯔꯤꯕ ꯃꯥꯏꯀꯩꯗ ꯊꯣꯏꯕꯤꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯣꯡꯂꯝꯃꯤ. ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗꯅꯤ ꯑꯩꯅ ꯄꯨꯔꯤꯕꯁꯦ. ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯃꯇꯝꯒꯤ ꯏꯆꯦꯜꯁꯤꯗ ꯇꯤꯟꯈ꯭ꯔꯦ. ꯇꯞꯊꯅ ꯉꯥꯡꯂꯛꯂꯤꯕ ꯖꯦꯀꯣꯕꯀꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯄꯗꯨꯅꯤ. ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯒꯤ ꯃꯔꯝꯗ. ꯖꯦꯀꯣꯕ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯊꯣꯏꯕꯤꯗ ꯌꯦꯡꯖꯔꯛꯏ. ꯊꯣꯏꯕꯤꯁꯨ ꯌꯦꯡꯖꯩ. ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯆꯤꯟꯗ ꯆꯨꯞꯄꯤ. ꯊꯦꯡꯛꯁ. ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯣꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ. ꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯀꯜꯂꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯏꯇꯠ ꯇꯠꯇꯅ ꯅꯐꯝꯗ ꯆꯩꯕꯤꯈꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯄꯨꯟꯁꯤꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ. ꯖꯦꯀꯣꯕ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ. ꯉꯁꯥꯏ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯤꯑꯣꯏ ꯈꯔꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ. ꯁꯥꯔꯤꯕꯗꯨ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ. ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯐꯝ ꯑꯥꯁ꯭ꯔꯝ ꯑꯣꯏꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯀꯞꯊꯣꯔꯛꯏ. ꯑꯗꯨꯒ ꯖꯦꯀꯣꯕꯇ ꯀꯣꯟꯁꯤꯟꯖꯩ. ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯄꯦꯟꯅ ꯅꯐꯝꯗ ꯈꯣꯟꯖꯒꯦꯀꯣ.
ꯑꯗꯨ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯀꯨꯝꯃꯨ, ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯂꯩꯔꯨꯔꯣ꯫ ꯅꯨꯄꯤ ꯑꯅꯤ ꯊꯣꯔꯛꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯞꯅ ꯀꯞꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯠꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯄꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯌꯥꯝ ꯏꯃꯣ ꯑꯣꯏꯅꯒ, ꯇꯣꯟ, ꯁꯣꯝꯗꯗꯤ ꯃꯩ ꯍꯧꯔꯤꯕꯅꯤ꯫ ꯇꯣꯟꯗꯨ ꯈꯣꯟ ꯀꯜꯂꯞꯅ, ꯅꯄꯥꯗꯧꯔꯤꯕ ꯅꯨꯄꯥꯒꯤ ꯃꯌꯨꯝꯁꯤꯗ ꯊꯝꯕꯤꯔꯝꯃꯒ ꯑꯩ ꯔꯣꯖꯔꯗ ꯆꯦꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯇꯥꯃꯣ ꯂꯨꯍꯣꯡꯕꯤꯒꯗ꯭ꯔꯣ? ꯖꯦꯀꯣꯕꯅ, ꯑꯁ, ꯍꯔꯦ ꯀ꯭ꯋꯥꯛꯁꯤꯗꯤ ꯂꯥꯛꯑꯒꯦ ꯊꯝꯃꯣ꯫ ꯑꯕꯦꯝ ꯍꯣꯏꯗ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ꯫ ꯑꯕꯦꯝ ꯍꯣꯏꯗ ꯂꯩꯔꯝꯃꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯣ? ꯑꯕꯦꯝ ꯅꯕꯥꯅꯤ ꯈꯛꯇꯪ ꯖꯨꯖꯥ ꯋꯥꯔꯤ ꯆꯤꯛꯊꯅꯩ ꯅꯠꯇ꯭ꯔꯣ? ꯀꯌꯥꯗ ꯃꯕꯨꯛꯁꯦ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ? ꯊꯝꯃꯣ ꯌꯥꯔꯦ, ꯂꯥꯛꯑꯒꯦ꯫ ꯉꯥꯏꯍꯥꯛꯇ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯐꯥꯎ ꯁꯪꯗꯦ ꯄꯨꯟꯁꯤꯁꯦ꯫ ꯅꯇꯨ ꯀꯥꯏꯅꯔꯕꯣ? ꯍꯣꯏ, ꯀꯥꯏꯅꯔꯦ꯫ ꯐꯔꯦ ꯀꯩꯅꯣ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯇꯣꯟꯗꯨ ꯑꯕꯦꯝꯗ ꯌꯦꯡꯂꯒ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯕꯦꯝꯅ, ꯖꯨꯖꯥ ꯀꯥꯏꯅ ꯅꯕꯨꯛꯇꯣ ꯐꯠꯇ ꯇꯧꯅꯨ ꯏꯕꯦꯝꯃ꯫ ꯍꯣꯏ, ꯅꯣꯏ ꯇꯥꯃꯣꯁꯦ ꯂꯥꯏꯛꯄꯨꯗꯤ ꯆꯥꯕ ꯀꯨꯏꯔ ꯄꯣꯠꯅꯤ꯫ ꯑꯕꯦꯝꯁꯨ ꯅꯣꯡꯃꯇ ꯅꯍꯥꯟꯈꯩꯗꯤ ꯍꯥꯏꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯇꯣꯟꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯪ ꯑꯩꯈꯣꯏ ꯇꯥꯃꯣ ꯄꯥꯝꯃꯤꯔꯣ? ꯔꯣꯖꯔꯅ, ꯀꯨꯏꯔꯕꯅꯤ, ꯍꯥꯏꯕꯤꯌꯣꯅ ꯈꯥꯡꯉꯝꯗ꯭ꯔꯕꯅꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯗꯤ ꯐꯣꯟꯗꯨꯗ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩ꯫ ꯑꯗꯣ ꯅꯣꯏ ꯇꯥꯃꯣꯅ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯣ ꯍꯥꯏꯔꯛꯄ꯭ꯔꯣ? ꯅꯄꯥ ꯍꯥꯏꯔꯛꯑꯦ, ꯅꯪꯕꯨꯁꯨ꯫ ꯑꯦ, ꯈꯣꯟꯗꯤ ꯍꯥꯎꯇꯦ, ꯁꯛ ꯐꯖꯕꯩ ꯋꯥꯅꯤ꯫ ꯇꯣꯟꯗꯨ ꯃꯇꯣꯝꯇ ꯈꯣꯏꯗꯧ ꯊꯤꯠꯂꯗꯨꯅ, ꯃꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤ, ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ꯫ ꯔꯣꯖꯔꯅ, ꯊꯣꯛ, ꯑꯩꯒꯤ ꯀꯥꯗ ꯆꯪꯈꯤꯅꯤ, ꯅꯠꯇ꯭ꯔꯥ?